Hello, good morning, good evening, or good night. Yengba timing do ko sana sana ba. Welcome to the channel, and if you are an existing subscriber, thank you so much for watching my videos. Anobu oiragana, welcome to the channel. Nungai nungai pa content se ay yam to ina thagat pating amde. Tarot reading sida koina tawdoi se mamang sida option ahum thamjare aina. Ahan bagi sina gypsy, ani subai sina plane, subai sina bike. ꯍꯥꯏꯔꯤꯕ ꯑꯍꯨꯝꯁꯤꯗ ꯄꯨꯛꯅꯤꯡꯗ ꯍꯦꯟꯅ ꯆꯤꯡꯁꯤꯟꯕ ꯐꯥꯎꯕꯁꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯌꯦꯡꯒꯗꯣꯏꯁꯦ ꯖꯁ ꯊꯥꯒꯤ ꯑꯣꯏꯅ ꯃꯟꯊꯂꯤꯒꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯖꯨꯟꯒꯤ ꯑꯗꯣ ꯖꯨꯟꯒꯤꯁꯤꯗ ꯃꯣꯁ ꯑꯣꯐ ꯗ ꯇꯥꯏꯝ ꯑꯗꯨꯝ ꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯑꯗꯨꯝ ꯌꯦꯡꯉꯛꯄꯅꯤꯅ ꯉꯁꯤꯅ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯑꯦꯅꯔꯖꯤ ꯍꯦꯟꯅ ꯆꯤꯡꯁꯤꯟꯕꯁꯤꯗ ꯌꯦꯡꯉꯁꯤ ꯑꯦꯟ ꯄꯣꯛꯄꯒꯤꯗ ꯑꯗꯨꯝ ꯄꯣꯛꯄ ꯅꯨꯃꯤꯠꯀꯤꯗꯨꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯇꯥꯔꯒꯗꯤ ꯅꯦꯛꯁ ꯃꯟꯊꯁꯨ ꯑꯗꯨꯝ ꯇꯧꯁꯦꯕꯀꯣ ꯕꯠ ꯍꯟꯗꯛ ꯃꯟꯊꯀꯤ ꯑꯣꯏꯅꯗꯤ ꯁꯤꯒꯤꯁꯦ ꯇꯧꯔꯁꯦꯕ ꯑꯗꯨꯗ ꯆꯨꯁ ꯇꯧꯕꯤꯔꯣ ꯑꯦꯟ ꯑꯩꯈꯣꯏꯅ ꯍꯧꯔꯛꯀꯗꯣꯏꯁꯦ ꯕꯥꯏꯛꯇꯒꯤ ꯁꯣꯔꯤ ꯕꯥꯏꯛ ꯖꯤꯞꯁꯤꯗꯒꯤ ꯍꯧꯗꯣꯏꯅꯦꯕꯀꯣ ꯆꯨꯁ ꯇꯧꯕꯤꯔꯣ ꯄꯨꯛꯅꯤꯡꯗ ꯍꯥꯏꯐꯦꯠ ꯌꯦꯡꯕꯤꯔꯣ ꯀꯔꯝꯕ ꯇꯣꯡꯅꯤꯡꯉꯤ ꯀꯥꯏꯅ ꯑꯗꯨ ꯌꯦꯡꯉꯀꯥꯟꯗ ꯄꯨꯛꯅꯤꯡꯁꯦ ꯐꯖꯅ ꯐꯥꯊꯕꯤꯔꯒ ꯀꯣ ꯄꯣꯁ ꯉꯥꯛꯇꯪ ꯇꯧꯒꯦꯁꯨ ꯌꯥꯏ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯨꯡꯗ ꯌꯦꯡꯕ ꯍꯧꯕꯤꯔꯣ ꯉꯥꯏꯍꯥꯛ ꯍꯧꯖꯤꯛ ꯄꯣꯁ ꯇꯧꯕꯩ ꯇꯥꯏꯃꯤꯡ ꯑꯣꯏꯔꯅꯤ and let's go. Okay, so ꯁꯤꯅ ꯖꯤꯞꯁꯤ ꯈꯟꯕꯤꯕꯁꯤꯡꯒꯤ ꯑꯣꯏꯔꯅꯤꯀꯣ ꯑꯗꯣ ꯀꯥꯔꯗ ꯃꯔꯤ ꯂꯩꯔꯦ ꯑꯩꯈꯣꯏ ꯃꯥꯡꯁꯤꯗ ꯀꯥꯔꯗ ꯃꯔꯤꯁꯦ ꯐꯥꯔꯁ ꯀꯥꯔꯗꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤꯌꯔ ꯂꯥꯏꯐ ꯀꯣ ꯁꯦꯀꯦꯟ ꯀꯥꯔꯗꯁꯤꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯊꯔꯠ ꯀꯥꯔꯗꯁꯤꯅ ꯂꯚ ꯂꯥꯏꯐ ꯑꯦꯟ ꯐꯣꯔꯠ ꯀꯥꯔꯗꯁꯤꯅ ꯖꯁ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯕ ꯑꯣꯚꯔꯑꯣꯜ ꯇꯥꯏꯞ ꯑꯗꯨꯝ ꯑꯣꯏꯔꯛꯑꯅꯦꯕꯀꯣ ꯑꯍꯥꯟꯕꯒꯤꯗ ꯂꯩꯔꯤꯁꯦ ꯀ꯭ꯋꯤꯟ ꯑꯣꯐ ꯄꯦꯟꯇꯤꯀꯜꯁ ꯀꯔꯤꯌꯔꯒꯤ ꯃꯇꯥꯡꯗ ꯀ꯭ꯂꯤꯌꯔꯤꯡ ꯀꯥꯔꯗꯁ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯁꯦ ꯂꯩꯔꯣꯏ ꯄꯛꯆꯟꯈ꯭ꯔꯦ anyways so clearing cards ꯑꯃꯃꯝ ꯍꯥꯞꯄꯁꯤ okay so ꯑꯍꯥꯟꯕꯗ ꯂꯩꯔꯤꯁꯦ seven of pentacles effortꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯔꯛꯄꯗꯗꯤ ꯖꯨꯟ ꯊꯥꯁꯤꯗ ꯖꯤꯞꯁꯤ ꯈꯟꯕꯤꯔꯤꯕꯁꯤꯡꯁꯦꯀꯣ ꯁꯤ ꯒ꯭ꯔꯨꯞꯁꯦ ꯒ꯭ꯔꯨꯞ 1 ꯍꯥꯏꯔꯁꯦ ꯒ꯭ꯔꯨꯞ 1ꯒꯤꯁꯤꯡꯁꯦ ꯀ꯭ꯋꯤꯟ ꯑꯣꯐ ꯄꯦꯟꯇꯤꯀꯜꯁꯇꯤ ꯇꯥꯔꯛꯀꯅꯤ ꯁꯤꯁꯤꯅ ꯑꯦꯟ ꯄ꯭ꯔꯗꯛ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯊꯥꯁꯤꯅ ꯂꯣꯏꯔꯛꯄ ꯀꯥꯟꯗ ꯐꯥꯎꯔꯛꯀꯗꯕ ꯅꯠꯇ꯭ꯔꯒ ꯊꯦꯡꯅꯔꯛꯀꯗꯕ ꯐꯪꯉꯛꯀꯗꯕ ꯃꯍꯩ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯕꯨ ꯍꯧꯔꯛꯄꯗꯗꯤ ꯑꯦꯐꯔꯠꯁꯦ ꯌꯥꯝ ꯊꯥꯗꯒꯅꯤ ꯑꯦꯐꯔꯠ ꯊꯥꯗꯔꯒ ꯑꯩꯅ ꯊꯥꯗꯔꯤꯕ ꯑꯦꯐꯔꯠꯁꯤꯒ ꯌꯥꯝ ꯍꯥꯏꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯗꯤꯁꯀꯔꯦꯖ ꯑꯣꯏꯕ ꯐꯤꯜ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅꯦꯕ ꯑꯗꯒꯤ ꯁꯤꯁꯤꯃ ꯂꯩꯔꯦ ꯀꯔꯤꯌꯔꯒꯤ ꯃꯇꯥꯡꯗꯀꯣ ꯗꯦꯟ ꯐꯥꯏꯅꯥꯟꯁꯤꯌꯦꯂꯤ king of swords ꯁꯤꯅ ꯂꯩꯔꯤꯁꯦ ꯌꯥꯝꯅ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯅ ꯂꯦꯞꯄꯒ ꯂꯩꯕ ꯑꯗꯨꯅꯦꯕꯀꯣ ꯑꯗꯨꯗ ꯁꯟ ꯍꯥꯏꯕꯁꯨ ꯇꯥꯔꯦ ꯁꯤꯗꯅ ꯑꯃꯨꯛ ꯍꯧꯔꯛꯄꯗ ꯂꯩꯔꯤꯁꯦ ꯑꯗꯨꯝ ꯐꯖꯅ ꯌꯥꯝꯅ okay sorry interruption ꯂꯥꯛꯈꯤꯕꯒꯤꯅꯤ now let's continue ꯐꯥꯏꯅꯥꯟꯁꯤꯌꯦꯜꯒꯤ ꯃꯇꯥꯡꯗ ꯒ꯭ꯔꯨꯞ 1ꯁꯤꯡꯁꯦ ꯍꯧꯔꯛꯄꯗꯗꯤ ꯌꯥꯝꯅ ꯖꯣꯝ ꯖꯣꯝ ꯍꯥꯏꯗꯤ ꯐꯖꯅ ꯆꯪꯉꯛꯑꯦ ꯈꯣꯠꯂꯦ ꯖꯨꯟ ꯊꯥꯁꯦ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯌꯥꯝꯅ ꯕ꯭ꯂꯦꯁড ꯑꯣꯏꯔꯦ ꯍꯥꯏꯅ ꯈꯜꯂꯒꯁꯨ ꯂꯣꯏꯔꯛꯄꯗ ꯕꯤ ꯀꯦꯌꯔꯐꯨꯜ ꯄꯩꯁꯥꯁꯦ ꯖꯔ ꯂꯥꯛꯑꯦ ꯂꯥꯛꯏ ꯃꯇꯤꯛ ꯆꯠꯄꯅ ꯍꯦꯟꯅ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡ ꯇꯧꯔꯛꯀꯅꯤ ꯑꯗꯨꯗꯨꯅ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯔꯣꯀꯣ ꯖꯨꯟ ꯊꯥꯁꯤꯒꯤ ꯑꯣꯏꯅ ꯅꯦꯛꯁꯇ ꯑꯩꯈꯣꯏꯒꯤ ꯂꯚ ꯂꯥꯏꯐꯇ ꯂꯥꯛꯑꯦ ꯂꯚ ꯂꯥꯏꯐꯀꯤꯁꯦ ꯁꯤꯡꯒꯜꯁꯤꯡꯁꯨ ꯃꯣꯁꯂꯤ ꯁꯤꯡꯒꯜ ꯑꯦꯟ ꯀꯩꯅꯣ ꯁꯤꯡꯒꯜ ꯑꯦꯟ ꯏꯟ ꯔꯤꯂꯦꯁꯟꯁꯤꯞ ꯄꯤꯄꯜ ꯂꯣꯏꯅꯃꯛꯀꯤ ꯑꯗꯨꯝ ꯁꯤꯗꯤ ꯀꯃꯟ ꯔꯤꯗꯤꯡ ꯑꯣꯏꯔꯕꯅꯤꯅ ꯀꯃꯟ ꯑꯣꯏꯅ ꯐꯥꯎꯒꯗꯕ ꯐꯤꯂꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯂꯚꯀꯤ ꯃꯇꯥꯡꯗ ꯇꯦꯟ ꯑꯣꯐ ꯁꯣꯔꯠꯁ ꯌꯥꯝꯅ ꯗꯤꯐꯤꯇꯦꯠ ꯑꯣꯏꯕ ꯐꯤꯜ ꯇꯧꯕ ꯃꯦ ꯕꯤ ꯀ꯭ꯔꯁꯀ ꯀꯌꯥ ꯄꯥꯎ ꯐꯥꯎꯅꯗꯕꯅꯤ ꯈꯪꯗꯦ ꯁꯤꯡꯒꯜꯁꯤꯡꯒꯤꯀꯣ or even recent breakupꯇꯅ ꯌꯥꯝꯅ hopeless feel ꯇꯧꯍꯟꯕ or even in relationships-ꯁꯤꯡꯗꯁꯨ ꯀꯃꯥꯏ ꯍꯥꯏꯅꯤ even in relationships-ꯁꯤꯡꯗ ꯈꯤꯇꯪ ꯌꯥꯅꯗꯕ ꯈꯣꯠꯇꯕ ꯈꯠꯅꯕꯃꯛꯇꯤ ꯍꯥꯏꯕ ꯌꯥꯔꯣꯏ ꯕꯠ ꯑꯃꯅ ꯉꯥꯡꯕ ꯑꯃꯅ ꯇꯥꯔꯛꯇꯕ ꯑꯗꯨꯗꯨꯅ ꯌꯥꯝꯅ ꯍꯣꯞꯂꯦꯁ ꯐꯤꯜ ꯇꯧꯕꯗꯣ ꯑꯗꯨꯒꯨꯝꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯃꯥꯏꯅ ꯎꯔꯦ ꯂꯣꯏꯔꯛꯄꯗꯕꯨꯗꯤ ꯁꯤꯒꯤ ꯀꯥꯔꯠꯁꯦ ꯂꯣꯏꯔꯛꯄꯗꯕꯨꯗꯤ ꯑꯗꯨꯝ ꯌꯥꯁꯤꯟꯅꯔꯛꯀꯗꯧꯕ ꯐꯖꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒꯀꯣ ꯂꯚꯔꯁꯤꯡꯒꯤ ꯍꯥꯏꯇꯥꯔꯦ ꯑꯦꯟ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯁꯁꯤꯡꯒꯤꯁꯨ ꯀ꯭ꯔꯁ ꯊꯝꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯒꯁꯨ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯃꯣꯏꯅ ꯌꯥꯕꯤꯔꯛꯇ꯭ꯔꯦ ꯑꯦꯅꯤꯋꯦꯁ ꯋꯥꯠ ꯑꯦꯚꯔ ꯋꯥꯔꯤ ꯂꯩꯕꯁꯤꯡꯗꯣ ꯊꯥ ꯂꯣꯏꯔꯛꯄꯗꯗꯤ ꯐꯔꯛꯀꯅꯤ ꯑꯦꯟ ꯂꯥꯁꯠꯂꯤ ꯀ꯭ꯋꯤꯟ ꯑꯣꯐ ꯀꯞꯁ ꯑꯦꯟ ꯑꯦꯁ ꯑꯣꯐ ꯄꯦꯟꯇꯤꯀꯜꯁ ꯏꯟ ꯔꯤꯚꯔꯁ ꯐꯦꯃꯤꯂꯤꯒꯤ ꯃꯇꯥꯡꯗ
family and friends ko sina platonic oiba khoi gi life ta lei relationship singi oidoineba sai sida leise okay unsuccessful oiba attempts khara habidi chakot thorangi tawba kanda maybe friends singa business ama haudoke khanbe yai family gi chakot pagi chakot thorangi hai tare ne imung gi sima chakot na si tausi hab poto unsuccessful sum oiba jun tha se horok so maybe even if attempt tawe khalam magasu kitang delay tawbiba mathau tarani ko aduma leire adubu loirakpadadi queen of cups yamna mai pakpa lei so first half maybe till haidi 15th of this month June gi date 15 bau edi tangkhai haidi mai tare dana ko 15 bau di yari kai haidi delay tawbiraga thamo adugi matung tabada chanaba phaba numit ami yengbira इमुंगी ओइबा थबक नत्रगा फ्रेंड्स की ओइबा दुगुम्बा चाको तवरांग पैसा इन्वॉल्वड ओइबा हाय तारे को दुगुम्बा थबक तवे खलगदी थागी लोरमदाई सिदा ओन तवबिरोबा आफ्टर 15th. So basically adune group 1 can be basingi. Thank you so much for watching, and if you want a personalized reading ishagi yamna ai tangi oiba reading sidi general reading oyedana ko ai tangi oiba reading pambiragadi hojik yengiba video sigi description box ta changbirakanda contact info adum yawarangani adudagi phone number du dum message thajanbiro and order tawba yagani ko idi personal reading do. So that's all for today. Thank you so much for watching, and next group ta chonga see. Okay, so this is for group 2 ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯟ ꯈꯟꯕꯤꯕꯁꯤꯡꯒꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯀꯥꯔꯠ ꯃꯔꯤ ꯂꯩꯔꯤꯁꯦ ꯃꯔꯤꯁꯤꯅ ꯗꯤꯅꯣꯠ ꯇꯧꯔꯤꯁꯦ ꯑꯍꯥꯟꯕꯁꯤꯅ ꯀꯔꯤꯌꯔ ꯁꯦꯀꯦꯟꯒꯤ ꯀꯥꯔꯠꯁꯤꯅ ꯐꯥꯏꯅꯥꯟꯁ ꯍꯥꯏꯇꯥꯔꯦꯀꯣ ꯄꯩꯁꯥ ꯅꯨꯡꯁꯥ ꯍꯟꯗꯛ ꯊꯥ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯀꯥꯔꯠꯁꯤꯅ ꯗꯤꯅꯣꯠ ꯇꯧꯔꯤꯁꯤꯅ ꯂꯚ ꯂꯥꯏꯐ ꯑꯦꯟ ꯃꯔꯤꯁꯨꯕꯁꯤꯅ ꯑꯣꯚꯔꯑꯣꯜ ꯊꯤꯝ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯐꯦꯃꯤꯂꯤ ꯑꯦꯟ ꯐ꯭ꯔꯦꯟడ్ꯁ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯅꯦꯕꯀꯣ ꯑꯗꯨꯝ ꯆꯪꯕ ꯃꯦꯁꯦꯖꯀꯤ ꯃꯇꯨꯡ ꯏꯜꯂꯦ So sigi reading sida akoina career dagi hana horasi first reading se hodringa akoina clearing cards kara hapkani mai gi amam ko and this lord. So let's start with career. Career da hana hoba kanda koina uri se strength card hana mangzona na tarame strength card ka loina na 7 of pentacles ne ko tar 7 of pentacles se basically effort hadarga mahi zadabagi yam waba effort ngata dum chang leire habnebako adu saisida career gi horakpada adumaina feel tawrakanda handaki June tha sida ko maina feel tawraga loirakpai sidana isan isa themjanjarakpa haitare ko sorry mic se thengra male isan isa themjanjarakpa ai yam kana wasalusu kana poteda na khanba haitare ko adugi mong se lakani June thase career ayamba career da wanabase adum ui adu karigumba career da thabinga ama tawdriba still searching for a job nattraga even students singi oiragasu koigi chatliba lambi se sida waba nangba haina adum message se adumana interpret tawba yani ko next akoina finances ki paisa nusa gi matang da leise horakpada yam wagani June thase horakpada paisa adukki matik wagani paisa je sizinabhamdi ꯀꯩꯅꯣ ꯍꯥꯏꯗꯤ ꯁꯤꯃ ꯁꯤꯒꯤ ꯗꯦꯠꯁꯤꯗ ꯁꯤ ꯄꯩꯁꯥꯁꯦ ꯇꯧ ꯂꯩ ꯍꯥꯏꯔꯒ ꯈꯨꯠꯇ ꯄꯩꯁꯥ ꯂꯩꯇꯕꯗꯣ ꯍꯥꯏꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯕ ꯁꯤꯟꯅꯔꯒꯕꯨꯗꯤ ꯊꯣꯛꯂꯛꯀꯅꯤ ꯕꯤꯀꯁ ꯊꯥꯒꯤ ꯂꯣꯏꯔꯝꯗꯥꯏꯁꯤꯗ ꯉꯥꯏꯍꯥꯛꯀꯤ ꯁꯤꯟꯅꯕ ꯄꯩꯁꯥꯁꯦ ꯍꯥꯏꯗꯤ ꯉꯥꯏꯍꯥꯛꯀꯤ ꯁꯠ ꯁꯤꯟꯅꯕ ꯌꯥꯈꯤꯕꯒꯤ ꯍꯥꯏꯇꯥꯔꯦ ꯅꯥꯏꯠ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯅꯥꯏꯠ ꯑꯣꯐ ꯄꯦꯟꯇꯤꯀꯜꯁꯦ ꯅꯥꯏꯠꯁꯦ ꯅꯣꯠ ꯄꯔꯃꯅꯦꯟ ꯍꯥꯏꯕꯅꯦꯕꯀꯣ ꯉꯥꯏꯍꯥꯛꯀꯤ ꯇꯦꯝꯄꯔꯔꯤ ꯍꯥꯏꯕꯒꯨꯝꯕ ꯇꯥꯏꯞ ꯑꯣꯏꯔꯁꯨ ꯌꯥꯏꯑꯕ ꯑꯗꯨꯗꯨꯅ ꯉꯥꯏꯍꯥꯛꯀꯤ ꯁꯤꯖꯤꯟꯅꯅꯕꯗꯤ ꯑꯗꯨꯝ ꯂꯝꯕꯤꯗꯤ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯦꯕ ꯃꯊꯥ ꯐꯅꯌꯥꯝ ꯁꯥꯔꯒꯁꯨ ꯑꯗꯨꯕꯨ ꯏꯁꯥꯒꯤ ꯄꯔꯃꯅꯦꯟ ꯑꯣꯏꯕ ꯄꯩꯁꯥ ꯁꯤꯖꯤꯟꯅꯗꯕꯒꯤ ꯃꯊꯥ ꯁꯥꯕꯗꯨꯃꯁꯨ ꯂꯩꯔꯦꯀꯣ ꯃꯤꯒꯤ ꯄꯩꯁꯥ ꯄꯨꯔꯒ ꯈꯣꯠꯂꯒ ꯇꯧꯕꯗꯨꯁꯨ ꯈꯨꯗꯛꯀꯤ ꯁꯤꯖꯤꯟꯅꯈꯤꯕꯒꯤ ꯋꯥꯅꯤ ꯁꯤꯡꯕ ꯑꯃꯁꯨ ꯆꯪꯉꯤ ꯑꯗꯨꯗꯨꯅ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤꯗꯤ ꯖꯨꯟ ꯊꯥꯒꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯁꯨꯃꯥꯏꯅ ꯇꯥꯔꯦꯀꯣ ꯂꯚ ꯂꯥꯏꯐꯇ ꯇꯥꯔꯤꯁꯤꯅ 4 of Rods ꯇꯥꯔꯦ ꯌꯨꯅꯤꯌꯟ ꯍꯥꯏꯕꯅꯤ ꯃꯦꯕꯤ ꯅꯨꯡꯁꯤꯅꯣꯟ ꯊꯨꯡꯅꯒꯗꯧꯕ ꯑꯗꯨꯒꯨꯝꯕ ꯂꯩꯔꯦ ꯀꯩꯒꯨꯝꯕ ꯍꯥꯟꯅ ꯀꯃꯥꯏ ꯍꯥꯏꯅꯤ ꯄꯥꯝꯖꯔꯒ ꯁꯤꯡꯒꯜ ꯂꯩꯕꯁꯤꯡ ꯃꯤ ꯑꯃꯕꯨ ꯈꯟꯖꯔꯒ ꯁꯤꯡꯒꯜꯗ ꯂꯩꯕꯁꯤꯡꯁꯦ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗ ꯄ꯭ꯔꯣꯕꯦꯕꯂꯤ ꯗꯥꯎ ꯌꯥꯔꯛꯄ ꯌꯥꯏ ꯂꯚꯀꯤ ꯃꯇꯥꯡꯗꯗꯤꯀꯣ ꯑꯗꯨꯕꯨ ꯂꯣꯏꯔꯛꯄꯩꯁꯤꯗ ꯀꯅꯦꯛꯁꯟꯁꯦ ꯇꯨ ꯁ꯭ꯋꯤꯠ ꯑꯣꯏꯕꯗ ꯇꯨ ꯁ꯭ꯋꯤꯠ ꯍꯥꯏꯕꯗꯤ ꯖꯁ ꯒꯨꯗ ꯊꯤꯡꯁ ꯈꯛꯇꯪ ꯎꯕꯗ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯒꯤ ꯏꯚꯟ ꯀ꯭ꯔꯁꯁꯨ ꯉꯥꯏꯔꯦ ꯑꯩꯅ ꯃꯥꯒꯤ ꯑꯐꯕꯇꯪ ꯎꯕꯗ ꯃꯥꯒꯤ ꯐꯠꯇꯕꯁꯦ ꯅꯍꯥꯟꯒꯩ ꯀꯟꯁꯤꯗꯔ ꯁꯨꯡꯇꯧ ꯇꯧꯔꯨꯗꯕ ꯏꯚꯟ ꯂꯚꯔꯒꯤꯁꯨ ꯐꯠꯇꯕꯁꯦ ꯀꯟꯁꯤꯗꯔ ꯁꯨꯡꯇꯧ ꯇꯧꯔꯨꯗ꯭ꯔꯕ ꯃꯇꯨꯡꯗ ꯊꯥꯒꯤ ꯂꯣꯏꯔꯛꯄꯁꯤꯗ ꯃꯥꯒꯤ ꯕꯦꯗ ꯇ꯭ꯔꯤꯠꯁ ꯃꯌꯥꯝꯁꯨ ꯎꯔꯛꯄꯒꯤ
maybe ꯑꯩꯁꯦ blinded by love ꯑꯣꯏꯔꯕ꯭ꯔꯥ ꯈꯣꯠꯂꯕ꯭ꯔꯥꯅ toxicity ꯂꯥꯛꯑꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ loveꯁꯦ ꯍꯥꯏꯗꯤ ꯑꯩꯒꯤ one sided love ꯑꯣꯏꯖꯔꯒꯁꯨ ꯑꯩꯈꯣꯏꯒꯤ relationshipꯀꯤ love ꯑꯣꯏꯖꯔꯒꯁꯨ ꯑꯗꯨꯃꯥꯏꯅ toxicity ꯈꯤꯇꯪ ꯎꯔꯛꯄꯒꯤ ꯃꯃꯤ ꯑꯃꯗꯤ ꯑꯣꯏꯅ ꯌꯥꯝ ꯀꯟꯅ ꯐꯠꯇꯕꯗꯤ ꯇꯥꯗꯦꯀꯣ then ꯑꯩꯈꯣꯏꯒꯤ lastly the emperor ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯀꯩꯒꯤ ꯑꯗꯨꯝ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯒꯦ ꯈꯟꯕ ꯈꯣꯠꯄ ꯂꯩꯔꯒꯗꯤ ꯑꯣꯀꯦ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯕ ꯃꯇꯦꯡꯁꯦ ꯄꯥꯡꯗꯤ ꯄꯥꯡꯅꯤꯡꯉꯒꯁꯨ ꯐꯣꯡꯗꯣꯛꯇꯕꯅ ꯐꯅꯤ ꯀꯩꯒꯨꯝꯕ ꯑꯩ ꯐꯦꯃꯤꯂꯤꯒꯤ ꯁꯤꯃ ꯇꯧꯒꯦ ꯈꯜꯂꯦ ꯑꯩ ꯑꯗꯨ ꯇꯧꯗꯣꯏꯅꯦꯅ ꯍꯥꯟꯅ ꯍꯥꯏꯗꯣꯛꯈ꯭ꯔꯒꯗꯤ ꯀꯣꯟꯅ ꯉꯝꯃꯛꯇꯕꯒꯤ ꯑꯗꯨꯃꯥꯏꯅ ꯆꯣꯞꯄꯃꯛꯇꯤ ꯍꯥꯏꯕ ꯌꯥꯔꯣꯏ ꯕꯠ ꯑꯩꯒꯤ ꯋꯥ ꯉꯥꯡꯄ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒꯨꯝꯕ ꯊꯣꯛꯄ ꯌꯥꯏ ꯑꯗꯨꯗꯨꯅ ꯋꯥꯁꯦ ꯉꯥꯡꯊꯣꯛꯄꯤꯗꯕ ꯀꯩꯒꯨꯝꯕ ꯇꯧꯒꯦ ꯈꯜꯂꯒꯁꯨ ꯄꯨꯛꯅꯤꯡꯗ ꯊꯝꯕꯤꯌꯨ ꯍꯟꯗꯛ ꯊꯥꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯒ ꯀ꯭ꯋꯤꯟ ꯑꯣꯐ ꯄꯦꯟꯇꯤꯀꯜꯁ ꯉꯝꯗꯤ ꯑꯗꯨꯝ ꯉꯝꯃꯛꯀꯅꯤ ꯁꯣꯏꯗꯅꯀꯣ ꯑꯗꯨꯕꯨ ꯂꯣꯠꯁꯤꯟꯕꯤꯔ ꯊꯝꯃꯨꯕ ꯏꯃꯥꯟꯅꯕꯒꯤ ꯀꯩꯅꯣꯝ ꯇꯧꯕꯤꯒꯦ ꯍꯥꯏꯔꯒꯁꯨ ꯏꯃꯥꯟꯅꯕꯤꯒꯤ ꯁꯤꯃ ꯇꯧꯕꯤꯒꯦ ꯍꯥꯏꯔꯒꯁꯨ ꯍꯥꯏꯗꯣꯛꯄꯤꯔꯨꯔꯅꯨ ꯑꯦꯛꯁꯟꯗꯨꯅ ꯑꯣꯏꯅ ꯈꯪꯍꯟꯕꯗꯣ ꯑꯗꯨꯅ ꯐꯔꯅꯦꯕꯀꯣ ꯁꯣ ꯃꯔꯤ ꯃꯔꯤ ꯁꯨꯝ ꯂꯥꯛꯄꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯁ꯭ꯇꯔꯦꯡꯀꯤꯁꯨ ꯄꯨꯛꯅꯤꯡꯁꯦ ꯐꯅꯌꯥꯝ ꯀꯩꯅꯣ ꯇꯧꯔ ꯍꯥꯏꯗꯤ ꯀꯔꯤꯌꯔ ꯑꯦꯟ ꯐꯥꯏꯅꯥꯟꯁ ꯀꯌꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯂꯚꯀꯤꯗꯤ ꯈꯤꯇꯪ ꯁꯥꯐꯔꯦ ꯑꯦꯟ ꯁꯤꯒꯤꯁꯨ ꯃꯦꯁꯦꯖ ꯑꯃꯗꯤ ꯄꯤꯔꯤꯀꯣ ꯌꯥꯝ ꯀꯟꯅ ꯍꯥꯏꯗꯣꯛꯄꯤꯒꯅꯨ ꯈꯣꯠꯄꯤꯒꯅꯨ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯨꯏꯗꯤ ꯃꯥꯏ ꯄꯥꯛꯀꯅꯤ ꯈꯣꯠꯀꯅꯤ ꯇꯧꯋꯦ ꯈꯟꯕ ꯊꯕꯛꯇꯣ ꯁꯤꯅꯤ ꯑꯗꯨꯗ ꯂꯩꯔꯦ ꯖꯦꯠ ꯈꯟꯕ ꯄ꯭ꯂꯦꯟ ꯈꯟꯖꯕꯁꯤꯡꯒꯤꯀꯣ ꯅꯦꯛꯁꯇ ꯑꯩꯈꯣꯏ ꯕꯥꯏꯛꯀꯤ ꯆꯠꯂꯁꯤ ꯑꯗꯨꯕꯨ ꯕꯤꯐꯣꯔ ꯗꯦꯠ ꯑꯥꯏ ꯋꯨꯗ ꯂꯥꯏꯛ ꯇꯨ ꯁꯦ ꯀꯩꯒꯨꯝꯕ ꯁꯤꯗꯤ ꯖꯦꯅꯔꯦꯜ ꯔꯤꯗꯤꯡꯅꯤꯀꯣ ꯃꯌꯥꯝꯒꯤ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯔꯅꯤ ꯑꯗꯣ ꯑꯩꯒ ꯃꯥꯒ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯃꯥꯟꯅꯗꯕꯅꯤꯅ ꯄꯔꯁꯅꯦꯂꯥꯏꯁ ꯍꯦꯟꯅ ꯄꯔꯁꯅꯦꯂꯥꯏꯁ ꯑꯣꯏꯕ ꯔꯤꯗꯤꯡꯁꯦ ꯄꯥꯝꯕꯤ ꯇꯥꯔꯒꯗꯤ ꯌꯨ ꯀꯦꯟ ꯀꯣꯟꯇꯦꯛ ꯃꯤ ꯑꯣꯟ ꯃꯥꯏ ꯋꯥꯠꯁꯑꯦꯞ ꯑꯩꯒꯤ ꯀꯣꯟꯇꯦꯛ ꯏꯟꯐꯣꯁꯦ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯕꯣꯛꯁꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯕꯣꯛꯁꯇ ꯆꯪꯕꯤꯔꯀꯥꯟꯗ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯗꯒꯤ ꯀꯣꯟꯇꯦꯛ ꯂꯧꯕꯤꯔꯀꯥꯟꯗ ꯑꯣꯔꯗꯔ ꯍꯥꯏꯗꯤ ꯄ꯭ꯂꯦꯁ ꯇꯧꯕꯤꯕ ꯌꯥꯒꯅꯤ ꯄꯔꯁꯣꯅꯦꯜ ꯔꯤꯗꯤꯡꯒꯤꯗꯃꯛꯇꯀꯣ if you have any problem we can discuss it adani so thank you so much for watching so far and let's move on to the next one so this is group 3 ma'am by can be gini group 3 sorry group 3 gi card mari leireko card mari sida ahan baisina career second gi sina finances paisa nungsa ko ahum subagi sina love life nushinongi marida and ꯃꯔꯤ ꯁꯨꯕꯁꯤꯅ ꯑꯣꯚꯔꯑꯣꯜꯁꯨ ꯑꯣꯏꯔꯅꯤ ꯑꯦꯟ ꯐꯦꯃꯤꯂꯤꯒꯤ ꯀꯩꯒꯤ ꯐ꯭ꯔꯦꯟꯁꯀꯤ ꯑꯍꯦꯟꯕ ꯃꯦꯁꯦꯖ ꯂꯥꯛꯀꯗꯧꯕ ꯂꯩꯔꯒꯗꯤ ꯂꯥꯁꯀꯤꯁꯤꯗ ꯂꯥꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯍꯧꯔꯁꯤ ꯀꯔꯤꯌꯔꯗ ꯂꯩꯔꯤꯁꯦ ꯔꯤꯚꯔꯁꯇ 9 of Rods ꯂꯩꯔꯦ ꯅꯍꯥꯟꯈꯩ ꯒ꯭ꯔꯨꯞ ꯁꯤ ꯒ꯭ꯔꯨꯞ 3 ꯒ꯭ꯔꯨꯞ ꯁꯤ ꯕꯥꯏ ꯀꯟꯐ꯭ꯌꯨꯖꯤꯡ ꯋꯥꯠ ꯑꯦꯚꯔ ꯂꯥꯁ ꯒ꯭ꯔꯨꯞꯅꯤꯀꯣ ꯑꯦꯅꯤꯊꯤꯡ ꯀꯧꯕ ꯌꯥꯔꯦ ꯁꯣ ꯂꯥꯁꯀꯤ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯀꯔꯤꯌꯔꯗ ꯃꯃꯥꯡ ꯊꯥꯗꯒꯤ ꯀꯩꯗꯒꯤ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯋꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯇꯧꯔꯤꯕ ꯊꯕꯛ ꯅꯠꯇ꯭ꯔꯒ ꯇꯥꯟꯅꯔꯤꯕ ꯊꯕꯛ ꯅꯠꯇ꯭ꯔꯒ ꯊꯕꯛ ꯑꯃ ꯐꯪꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯁ꯭ꯇꯤꯜ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯀꯣ ꯃꯌꯥꯝꯁꯤꯒꯤ ꯀꯔꯤꯌꯔ ꯄꯥꯠꯁꯤꯗ ꯅꯍꯥꯟꯈꯩ ꯌꯥꯝ ꯋꯥꯔꯝꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯝꯕ ꯁ꯭ꯇ꯭ꯔꯒꯜꯗꯣ ꯐꯥꯏꯅꯦꯂꯤ ꯏꯠ ꯐꯤꯜꯁ ꯂꯥꯏꯛ ꯏꯠ ꯍꯦꯁ ꯀꯝ ꯇꯨ ꯑꯦꯟ ꯑꯦꯟ ꯑꯗꯨꯃꯥꯏꯅ ꯐꯥꯎꯔꯛꯄꯗꯣꯀꯣ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯂꯣꯏꯔꯛꯑ ꯃꯥꯜꯂꯦ ꯀꯥꯏꯅ ꯈꯜꯂꯦꯕꯀꯣ ꯍꯟꯗꯛꯀꯤ ꯊꯥꯁꯤ ꯑꯗꯨꯃꯥꯏꯅ ꯈꯜꯂꯛꯀꯗꯣꯏꯅꯦꯕ ꯑꯗꯣ ꯀꯥꯔꯠꯁꯤꯡꯁꯤꯒ ꯂꯣꯏꯅꯅ ꯀꯥꯔꯠ ꯃꯆꯥ ꯑꯃꯃꯝꯇꯪ ꯀ꯭ꯂꯤꯌꯔꯤꯡ ꯀꯥꯔꯠ ꯑꯃꯃꯝ ꯍꯥꯞꯄꯒꯦ ꯑꯩ ꯑꯅꯤ ꯆꯠꯈ꯭ꯔꯦ ꯅꯥꯞꯁꯤꯜꯂꯦ ꯀꯩꯅꯣ ꯁꯤꯕꯣ ꯔꯥꯕꯔ ꯕꯦꯟꯅ ꯅꯥꯞꯁꯤꯟꯈ꯭ꯔꯦ ꯀꯩꯅꯣ ꯅꯨꯡꯁꯥ ꯁꯥꯃꯟꯗꯅ ꯇꯧꯔꯤꯖꯥꯠꯅꯤ ꯑꯦꯅꯤꯋꯦꯁ ꯁꯣ 10 of Pentacles ꯁꯤꯅ ꯑꯣꯀꯦ ꯐꯥꯏꯅꯦꯂꯤ ꯍꯦꯄꯤನೆꯁ ꯐꯪꯉꯛꯀꯗꯣꯏꯅꯦꯕꯀꯣ ꯍꯦꯄꯤनेꯁ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤꯌꯔꯒꯤ ꯀꯩꯅꯣꯁꯤꯗ ꯅꯍꯥꯟꯈꯩ ꯋꯥꯔꯝꯕ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯔꯝꯕꯁꯤꯡꯗꯣ ꯗꯤꯁ ꯃꯟꯊ ꯌꯨ ꯐꯥꯏꯅꯦꯂꯤ ꯐꯥꯏꯟ ꯌꯣꯔ ꯁꯦꯜꯐ ꯑꯦꯠ ꯄꯤꯁ ꯑꯗꯨ ꯂꯩꯔꯅꯦꯕꯀꯣ ꯅꯦꯛꯁꯇ ꯐꯥꯏꯅꯥꯟꯁꯤꯌꯁꯀꯤ ꯂꯩꯕ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯦꯔꯤꯌꯥꯗ ꯍꯥꯏꯇꯥꯔꯦꯀꯣ ꯗ ꯆꯦꯔꯤꯌꯠ ꯆꯠ ꯂꯦꯞꯄꯤ ꯄꯩꯁꯥ ꯅꯨꯡꯁꯥꯁꯦ ꯏꯔꯥꯛ ꯂꯥꯛꯇꯕꯩ ꯃꯑꯣꯡꯗ ꯇꯧꯋꯤ ꯄꯩꯁꯥꯁꯦ ꯆꯠꯄꯅ ꯍꯦꯟꯕ ꯑꯦꯟ ꯆꯪꯉꯛꯄꯗꯤ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯄꯨꯔꯥ ꯐꯨꯜ ꯁ꯭ꯇꯣꯞꯇ ꯂꯩꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯐꯥꯎꯔꯅꯤꯀꯣ ꯖꯨꯟ ꯊꯥꯁꯤꯒꯤ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯐꯥꯎꯕꯁꯤꯗ ꯊꯥꯒꯤ ꯂꯣꯏꯔꯝꯗꯥꯏꯗꯗꯤ ꯀꯃꯥꯏ ꯇꯥꯏꯅꯤ ꯔꯦ ꯑꯣꯐ ꯍꯣꯞ ꯆꯪꯉꯛꯄꯒꯤ ꯃꯑꯣꯡꯁꯤꯗ ꯑꯣꯏꯌꯦꯕꯀꯣ ꯍꯥꯏꯗꯤ ꯄꯩꯁꯥ ꯂꯥꯛꯐꯝꯕꯨ ꯑꯣꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯍꯥꯟꯈꯩ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯒꯤ ꯑꯦꯂꯥꯋꯦꯟꯁ ꯐꯪꯕꯁꯤꯡꯗꯣ ꯁꯠꯂꯥꯎ ꯂꯦꯞꯄꯨꯔꯀꯥꯟꯗ ꯑꯃꯨꯛ ꯐꯪꯉꯛꯄꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯄꯩꯁꯥꯁꯦ ꯐꯪꯉꯛꯀꯅꯤꯕꯀꯣ ꯐꯪꯉꯛꯄꯒꯤ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯐꯪꯉꯛꯀꯅꯤ ꯅꯠꯇꯦ ꯐꯪꯉꯛꯄꯒꯤ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯃꯦ ꯕꯤ ꯐꯪꯕꯁꯤꯅ ꯖꯨꯂꯥꯏꯗ ꯐꯪꯉꯛꯄꯒꯨꯝꯕꯀꯣ ꯑꯗꯨ ꯂꯩꯔꯦ ꯁꯣ ꯕꯤ ꯀꯦꯌꯔꯐꯨꯜ ꯋꯤꯠ ꯌꯣꯔ ꯃꯅꯤ ꯀꯣ
Next, third the love life the ꯂꯩꯔꯤꯁꯦ six of rods ne. Six of rods na denote tꯧꯅꯤꯡꯕꯗꯤ victory denote tꯧꯅꯤꯡꯕꯅꯤ, ego denote tꯧꯅꯤꯡꯕꯅꯤ ko ꯍꯥꯏꯕꯗꯤ symbolize ꯇꯧꯔꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯉꯝꯃꯀꯥꯟꯗ ꯌꯥꯝꯅ ꯉꯝꯅ ꯂꯥꯛꯄꯗꯨꯅꯦꯕ. So love life sida maybe single ꯁꯤꯡꯒꯤꯁꯨ and in relationship ꯁꯤꯡꯒꯤꯁꯨ ꯁꯤꯒꯤ reading ꯁꯤꯗꯗꯤ general reading ꯅꯤ ꯂꯣꯏ ꯄꯨꯜꯂꯦ. ꯑꯗ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯁꯇ ꯑꯩꯈꯣꯏꯒꯤ ꯀꯟꯐꯦꯁꯀ ꯇꯧꯔꯀꯥꯟꯗ ꯌꯥꯝꯅ ꯏꯒꯣ ꯂꯩꯅ ꯌꯥꯔꯛꯄꯒꯤ ꯌꯥꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯄꯒꯨꯝꯕ ꯑꯗꯨ ꯍꯥꯏꯔꯅ ꯑꯩ ꯀꯩꯅꯣ ꯇꯧꯔꯛꯄ ꯅꯠꯇꯦꯀꯣ. ꯍꯥꯏꯕꯗꯤ ꯃꯦꯕꯤ ꯀ꯭ꯔꯁꯅ ꯗꯦ ꯂꯥꯏꯛ ꯌꯨ ꯕꯦꯛ ꯀꯣ, ꯃꯣꯏꯅꯁꯨ ꯄꯥꯝꯖꯕ ꯀꯟꯐꯦꯁꯃꯛꯇꯤ ꯑꯗꯨꯗꯤ ꯌꯥꯎꯗꯦ, ꯕꯠ ꯃꯣꯏꯅꯁꯨ ꯄꯥꯝꯃꯦ ꯍꯥꯏꯕꯒꯤ ꯁꯤꯒꯅꯦꯜ ꯑꯃ ꯐꯪꯕꯗꯣ ꯑꯗꯨꯃꯥꯏꯅꯀꯣ. ꯗꯦꯟ ꯂꯣꯏꯔꯛꯄꯗꯗꯤ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟꯁꯦ ꯈꯔ ꯋꯥꯠꯂꯛꯀꯅꯤ. ꯏꯚꯟ ꯀ꯭ꯔꯁꯀꯕꯨ ꯑꯣꯏꯒꯦꯔꯥ ꯑꯦꯛꯁꯀꯕꯨ ꯑꯣꯏꯒꯦꯔꯥ ꯑꯩꯒꯤ ꯄꯥꯔꯠꯅꯔ ꯍꯥꯏꯇꯥꯔꯦꯅꯦ, ꯑꯦꯛꯁ ꯄꯥꯔꯠꯅꯔ ꯑꯣꯔ ꯄꯣꯇꯦꯟꯁꯤꯌꯦꯜ ꯄꯥꯔꯠꯅꯔ ꯂꯩꯔꯤꯕ ꯃꯤꯗꯨꯒ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯈꯔ ꯋꯥꯠꯂꯛꯀꯅꯤ ꯀꯣ. ꯁ꯭ꯇꯣꯏꯛ ꯑꯣꯏꯔꯛꯀꯅꯤ ꯑꯦꯟ ꯀꯝꯃ꯭ꯌꯨꯅꯤꯀꯦꯠ ꯇꯧꯕ ꯋꯥꯠꯄꯒꯤ ꯃꯤꯁꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟꯒꯤ ꯏꯁꯨ ꯈꯔ ꯊꯣꯛꯄ ꯌꯥꯏ ꯖꯨꯟꯒꯤ ꯊꯥꯁꯤꯅ ꯂꯣꯏꯔꯛꯄꯒꯤ ꯇꯥꯏꯃꯤꯡꯁꯤꯗ. ꯑꯗꯨꯕꯨ ꯍꯧꯔꯛꯄꯗꯗꯤ ꯌꯥꯝꯅ ꯄ꯭ꯔꯥꯎꯗ ꯑꯣꯏꯅ ꯀꯃꯥꯏ ꯍꯥꯏꯅꯤ, that we are in love or he or she loves me ꯑꯗꯨꯃꯥꯏꯅ ꯄꯨꯛꯅꯤꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕꯗꯣ ꯑꯗꯨꯃꯥꯏꯅ ꯐꯥꯎꯕ ꯌꯥꯏ. ꯏꯚꯟ ꯏꯟ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯡꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕ, ꯑꯩꯒꯤ ꯃꯥꯏ ꯕꯣꯏ ꯐ꯭ꯔꯦꯟ ꯑꯣꯔ ꯃꯥꯏ ꯒꯔꯜ ꯐ꯭ꯔꯦꯟ ꯀꯣ, ꯑꯩꯒꯤ ꯂꯚꯔꯁꯤꯅ ꯑꯩꯕꯨ ꯌꯥꯝꯅ ꯈꯟꯕꯤꯌꯦ ꯍꯥꯏꯕꯒꯤ ꯄ꯭ꯔꯥꯏড ꯑꯃ ꯌꯥꯎꯖꯕꯗꯣ. ꯑꯗꯨꯗꯨꯅ ꯊꯥ ꯂꯣꯏꯔꯛꯄꯗꯅ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯈꯔ ꯋꯥꯠꯂꯛꯑꯅꯤ, ꯅꯨꯡꯉꯥꯏꯅꯗꯕ ꯈꯣꯠꯇꯕ ꯈꯔ ꯂꯩ. ꯁꯣ ꯕꯤ ꯀꯦꯌꯔꯐꯨꯜ. ꯅꯦꯛꯁꯇ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯀꯦ ꯗ ꯑꯦꯝꯄ꯭ꯔꯦꯁ ꯂꯩꯔꯦ. ꯒ꯭ꯔꯨꯞ ꯁꯤꯒꯤ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗ ꯃꯤꯅ ꯌꯥꯝꯅ ꯑꯦꯗꯃꯥꯌꯔ ꯇꯧꯕ ꯍꯥꯏꯕ ꯑꯃ ꯂꯩꯀꯣ. ꯃꯤꯅ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯑꯁ ꯃꯥꯗꯧꯅ ꯇꯧꯅꯤ ꯀꯥꯏꯅꯒ ꯇꯧꯕꯗꯣ, ꯑꯗꯨꯒꯨꯝꯕ ꯑꯦꯗꯃꯤꯔꯦꯁꯟ ꯐꯪꯒꯗꯕ ꯑꯃꯗꯤ ꯂꯩ. ꯑꯗꯨꯗꯨꯅ ꯊꯥꯒꯤ ꯂꯣꯏꯔꯛꯄꯗ ꯍꯦꯟꯅ ꯑꯦꯗꯃꯤꯔꯦꯁꯟꯒꯤ ꯂꯦꯚꯦꯜꯁꯦ ꯈꯔ ꯋꯥꯡꯈꯠꯂꯛꯀꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯥꯏꯌꯦꯕꯀꯣ. ꯐꯦꯃꯤꯂꯤ, ꯐ꯭ꯔꯦꯟड्स ꯑꯦꯟ ꯔꯤꯂꯦꯇꯤꯚꯁ, ꯅꯦꯕꯔꯍꯨꯗ, ꯂꯣꯀꯦꯂꯤꯇꯤꯗ ꯈꯤꯇꯪ ꯃꯃꯤꯡꯁꯦ ꯈꯤꯇꯪ ꯑꯗꯨꯃꯥꯏꯅ ꯂꯩꯕꯒꯤ ꯃꯑꯣꯡꯁꯦ ꯂꯩ. ꯁꯣ ꯗꯦꯠ ꯏꯁ ꯑꯣꯜ ꯐꯣꯔ ꯖꯨꯟꯒꯤ ꯔꯤꯗꯤꯡ. ꯒ꯭ꯔꯨꯞ ꯑꯍꯨꯝ ꯊꯣꯛꯅ ꯇꯧꯔꯦ. ꯁꯤꯗ ꯈꯟꯕꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯖꯔꯦꯀꯣ. ꯑꯗꯣ ꯁꯤꯗ ꯈꯤꯇꯪ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯆꯥꯟꯅꯕ ꯋꯥꯠꯂꯦ ꯈꯣꯠꯂꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯑꯣ. ꯑꯦꯟ ꯀꯔꯤꯒꯨꯝꯕ ꯄꯔꯁꯣꯅꯦꯜ ꯔꯤꯗꯤꯡ ꯄꯥꯝꯕꯤꯔꯒꯗꯤ, ꯁꯤꯗꯤ ꯖꯦꯅꯔꯦꯜ ꯔꯤꯗꯤꯡꯅꯤꯅ ꯆꯥꯟꯅꯕ ꯈꯔ ꯋꯥꯠꯂꯤ ꯋꯥꯠꯇꯦ ꯍꯥꯏꯕ ꯂꯩꯅꯤꯗꯅꯀꯣ. ꯄꯔꯁꯣꯅꯦꯜ ꯔꯤꯗꯤꯡ ꯄꯥꯝꯕꯤꯔꯒꯗꯤ ꯑꯩꯒꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯕꯣꯛꯁꯀꯤ ꯑꯗꯨꯗ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯀꯥꯟꯗ ꯑꯩꯒꯤ ꯋꯥꯠꯁꯑꯦꯞꯀꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯌꯥꯎꯔꯝꯒꯅꯤ. ꯑꯗꯨꯏꯗꯨꯗ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯒ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯖꯟꯕꯤꯔꯛꯑꯣ. ꯑꯗꯨꯒ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏꯗꯣ ꯐꯖꯅ ꯁꯥꯟꯅꯔꯒ ꯀꯩꯒꯤ ꯃꯇꯥꯡꯗ ꯌꯦꯡꯅꯤꯡꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯉꯒ ꯑꯗꯨꯝ ꯈꯪꯉꯅꯤ. So thank you so much for watching so far. ꯁꯤꯕꯨ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ. ꯂꯥꯁ ꯒ꯭ꯔꯨꯞꯁꯨ ꯑꯣꯏꯔꯦꯀꯣ. So peace out and let's meet on my next video. ꯀꯔꯝ ꯀꯥꯟ ꯊꯥꯒꯠꯂꯛꯀꯗꯣꯏꯅꯣꯗꯤ ꯈꯪꯗꯦ ꯑꯩꯁꯨ.